Welcome back maya ngasi su manga movie review na horror science fiction category ta chanba Hollywood movie ama amo puduna laksari film na sigi maming Box of Shadows atopa maming na Ghostmaker haraga ju khangnai film asina fangkiba rating sing di IMDb da 10 gi manung da 4.9 Rotten Tomatoes da 19% press rating fangi Google users na 61% gi like piri film sigi director Mauro Borrenlli producer na it Polgardy Scott film sida maru ba saktam langni ba singdi Kyle gi saktam da Eisenberg Sutton gi saktam da Walter Holland Platt gi saktam da Jared Gray Julie gi saktam da Fenning film si explain ta matam da sokhi balang ba yarusu mayam na ngapiyo film si gi hek ahoba sinda wahai khara tharai hoki ba jahida video si internet ta thadorakhibani wahai si tharaba tungda video footage adu ulai footage adu da nupa amana ku manungda sibagi mawong da hiblaga laibadu ullaga nupa ama khangna madubu yengni adudagi ngasai ku manungda hiblamba nupa adu khangprek khangna hogalai aduga screen da wahai khara tharai ngasi phawa video footage asida yawriba mioi sing adugi masak khangba ngamdri aduga makha taba film asisu moi ani gi wari asidagi inspire tawbani mathangi sinda Kyle amadi magi girlfriend Julie du ulai Julie na Kyle da sel gi darkar tarabasu magi credit card tu sijanau hairami adubu Kyle na magi sel gi problem di mana ngamna ba tawge hairami Julie na Kyle da nungdang magi yumda leirusi hairami adubu Kyle na ma not semgadaba lei harai adudagi Julie tu nokfet tawramlaga magi car du thauduna chatkhre numidangi matamni Kyle mayumda notes kana semba laknari pungkhar haukraba tungda Kyle gi mangda karigumba amuba posak ama fatlauna lalaga chatkibadawna tawbudu mana uraduna hawgalaga karino haina koithi thirami Kyle na thong hanglaga thoroktuna kuyeng yengbada hujikidu hudi litba nupa ama khak oirami nupa duna harai Marcus na nangondagi sel laurunaba aibu tharakpani Kyle na mo sel duki damakta aigi yumda sumaina lakano aingonda matam kharatang piyu nupa duna mo harai kaigumba selpham tu ngasi nungdang piraktrabadi Marcus na nangi girlfriend gi yumda nungdang chatkini habani wadu tabada Kyle na sauna nupa tugi ngaksham pairaga harai hiram sida aigi girlfriend pusalakano nupa duna amuk sauna harai aidi paumini ai karimta khangde sel du athubada pirakadabani asi haramlaga nupa du chatkre nupa asigi mamingna Jared kawi mathangi numita Kyle ahal nupi amagi yumda sengdokpa lai yum sengdokpada mana ku ama khak thengnarami mana ku du munna yengi mayanga manadaba ku oibaduda Kyle madubu yonthokke haina mapukningda khalami tanjadura ahal nupi du khanghaudana changsilai ahal nupi aduna ku adu manghan khinaba Kyle da hairami nupi adugi hainadaba mawong matawdura Kyle du wa amata nganglamde Kyle magi mathaudu loiraduna mayumda halai aduga mana ku adu su lona mayumda puraklami mana ku adugi photo khara namlaga internet ta upload torami photo adu uraga kanaguma kharana ku adu soidana leige harakani habasi Kyle gi asani sigi matung Kyle na ku adu phajana sengdoklami maduda karigumba angakpa khara thengnarami manungda ko nga tharaga hipnaba leather na saba pot amasu yaurami aduga wheel panba machine manba pot khara su yaurami mana panthaba tawdana maga leminaba makhong soinaiba magi marup Sutton da paw tamlami makhoina sum thirakpada nupa amagi maming amadi sahi iba so ama thengnarami iramliba wahina Born Tristan 1952 makhoi ani na ku manung adu da so du kadai da hapka doino koi thi thiraba tungda so adu hapsulba matamdadi yamna ingba music ama khonglai music adu minute ama khonglamlaga lepkhre aduragi Sutton su magi wheelchair tu induna ka aduragi thokre adubu tawriba mawong duda Kyle di ngaklami mathangi numita Kyle na ku dugi matangda research tawge haiduna magi marup Platt ta ku dugi maramda wa pumba tamlami Platt na Kyle da 1942 da fopa Born Tristan kauba nupa amagi photo ulaga harai masigi nupa si torture device sabada afawba mini Kyle na marak thalaga harai ai su khange sigi mise adubu ku gi matangdadi karigumba mata pandabane Platt na mo larik ama puthokuna harai masigi nupa se Leonardo da Vinci dagi hen hai singi hainasu launabane aduga amuksu mahak se devil craftsman hairaga su khangnabane asi haraga larik adu da yawriba ku adugi picture amadi ku adugi maramda ibadu yanghalame ku adu ngasai Kyle na purak paduga chap manarami Platt na mo ku adugi mamingdu ghost machine kaubani harai ngasai Kyle na purakhiba ku adu thaina ariba matamda Born Tristan na saramba oiramle Kyle na mu Platt ta ku adu lupa kya sitkani hangakpada Platt na thousands natraga millions sitpa yai harai Kyle du makha taramdana larik adu puraga thokre
Platt na lairik adu mafam adudagi puthokpa yade harabsu Kyle du kaisu khumdana adum chatkre Kyle na mayum yorakpada magi mamanaba Sutton da Platt tagi purakpa lairik to yanghalli lairik adu makhoina sum paabada Platt adugi matengna asibagi lambida miku khara chatpa yai habasi khanglaki aduga amuksu Bon Tristan du black magic senabagi mai thaduna hatkibani haina su lairik tu da yaurame aduga makhatana Bon Tristan na saramba ku adu miyamna ayekpa oina phangba natana magi leptagi phangkhide haina su makhatana lairik atu da irame hojik Kyle na Sutton gi goldfish tu khulai adu changing tongna bairame Sutton na hamada yaramde adu bu kona di yarai goldfish adu khulai adu gi manakta thamlaga Kyle na khulai adu gi so thinjin bhamdu da so do hapjin khre adu dagi music ama khonglakpaga lightning macha ama thoraklaga goldfish adu da thengbadagi goldfish adu si khre adu dagi amu music adu na hek khongba lepaga ngasagi goldfish adu amu hingalai masidagi Sutton na Platt ta pau pi kho hairami tanja adu Kyle gi girlfriend Julie la padagi wari du lepame mathangi senda Kyle ga Julie ka ba tap ta punna leiringai Sutton na thong thilaktuna ahoba khonjel da gas company na bill thina ba haira i haina laurai adu Kyle na thauchada na khumai sigi matung Julie chatkhaba tungda Platt su yoksalai mahaku adu gi matang da kaino yengning bana masadu i khaulanglami adu bu harauram-badu mathwai warai maramdi Kyle amadi Sutton na ku adu makhoi masada test towa pambadu kari tholakani khanbadani asomna Kyle du ku manung da changduna hepkhre ngasagi adumaina so adu hek hapchalaga leibada music ama khonglai adudagi Kyle du sor hon khitre adu ubada Sutton ga Platt ka mathwai warami toriba sing adu su video record loina lorami tanja adura Kyle gi masadagi magi thawai adu hawalaktuna thorai adu ubada Kyle masadu bau thajaba ngamlamde music hek khongba lepaga magi thawai du masa manung da hanjilaktuna khanghaudana khangpre khangna hawgalai maduna Platt ka Sutton ga du khanglammi Kyle du machinda nokhet tawi mana nolibagi maramdi Bon Tristan na saramba mang khraba device du ku ase oire khangbagini Platt na kamai tawbuno ko heng sum hangbadu da Kyle na ma masa oina direct changlaga yengu haibadagi Platt su Kyle na tawba dugum tawrame adu magi thawai adu di train station amadal thorai aduga train amana magi thawai adu bu thomdali maduda mana pakhatuna kanna lawbada somda matam loisilapaka mapasana tuna kanna lawraga makeup thorai mathang amu Sutton gi turn amuk tarame makhoina tawriba sing adu asengbagi thawaina hakchangdagi thokpra natraga chumna tumbagi mawongda mangmangnibra check tongna ba haiduna Sutton na ku adu da changdringai da card amada wahai khara iraga thammi hojik Sutton du magi thawai du masadagi thoraktuna lepkhre madu ubada ma yamna ngaglami maramdi magi asengba masadi soinaibagi hagotpa ngamdana leibani tanja atra Julie du sauna mapandagi Kyle bu kawrai haiduna thokre Julie na sauna harai aina ngarang aigi credit card sijana haibada nangna yade aduga nangdi tha amagi mamangdagi aigi credit card ase sijana duna leiramle Kyle na mu magi sijana gi ba senpham sing adu thuna singlaki harai makhoi ani shauraga khon kankhanari Kyle na hujik wari saba nungai roi kona sasi haibadagi Julie du sauna Platt na thorokpa scooter du kauram naga chatkhre ngasai makhai tawriba thawong singdu Sutton gi thawaina loina uribani Julie na magi car da kaplaga leibadu Sutton gi thawaina tapna mapidu taithoke tawbaga asomda music tu matam loigibdagi thawai du Sutton gi masada hanjilaktuna makeup thorai Platt na card adu da ikhiba wahai singdo kari kari no hangbada Sutton na khangde hairakpadagi Platt na aikhoina tawribasi mangni harai Sutton na Kyle da onsilaga nangi girlfriend gi credit card huralaga sijanai do fatte harakpada Kyle na nolaga nangsu mapanda thorak poire harai Sutton na Platt ta onsilaga harai nangi scooter do yenguso Julie na sauraga kaurambani wahai do tabla Platt tu panthaba tawduna mapanda thokre mathangi sinda mukhoi ahum wari sari Platt na device asigi matangda fajana thejindri phawba lona thamkhisi harai tanjadra Sutton du magi wheelchair dagi hawgalakpada tusille mana adumna tawribagi maramdi ngasai magi thawaina lepa ngamkhibaduda masadu lepa ngamgadra khalwagini makhoi ani na Sutton bu chingkhatpiduna wheelchair da amu phamalli sigi matung Platt tu magi apartment da halakpada thongjin maya da phina kopsilaga nupa ama khaktumduna leibidu urai mana nupa du hoganna ba kaurubasu masi lengamde maduragi Platt na nupa du na thairaga thongi sodu hange honabada nupa du hogalai nupa du gi mamai du yengbada akibagi masakni mamai du ngasai ku manungda yawba khutlai aduga masak jamane adu ubada Platt tu khangprek khangna maning hallaga changduna thong adu satlon silli Platt na maning handuna sumlakpada nupa ama khangna thong hangdorokpadu da khangprek khangnami
somda somu kalna mamai mamit taringai da bathroom gi mingse atuda hojik plane ukhiba sakpam duga chapmana ba ama urami adu ubadagi mana maning fat laithorokpada mangkhre adudagi kalna mi du magi wakhalna sagatpa soidana oigani haina khallame sigi matung kalna Juliga magi laptop tu da video call da wari sarame Julina hapta ani di makhoi ani pau phaunargum si hairai maduda kal su yarame kal du mathwai nungai mandadana nisha sijanarame aduga wakhal amada nungai na tawkhre aduga mu mana ku manung aduda changlaga magi thawai aduna anakpada leiba store amada laglaga store mapu aduna ball ta thamba paisa amadi pistol adu urame aduga ball adugi number lock sing aduga store adugi thong adugi lock number sing adusu mana munna yenglame asumna matam loreduna kal du amu ku manung da yawriba magi masa adu da magi thawai du halaktuna panthaba tawduna hudi ama litlaga mako khumduna hojiki store adu da laktuna ball manung adu dagi paisa amasung pistol adu lokthoklame kalna thokhiba tanja adu da Sutton ku manung adu da changlame aduga magi thawai adu na Julina tumliba room adu da laklame magi chimbal na Juli ki chimbal da hek thengbaga matam loreduna Sutton gi thawai du Juli gi manakta gi mangkhre Juli su magi sinda kaigumba ama hapet thengbadu da makeup khangthok thorei matangi sinama da plate na ghost machine harga su khangnariba ngasagi ku adugi maramda thijilingai da magi manaton dagi I tarai mana I du taitholaga kalda call tawrame machine atu da khongliba music adu medieval period ki church da thingkhraba music oirame mahana music adu record tawraga makhata na thijinba pami hairame matangi nungdang amada plate na kalgi manakta laktuna makhoi ani gi masada kari kari ahongba lakke haina hanglame aduga amuksu mana ukhiba tamthiba mi amagi saktam dusu makhoi ani ubra haina hanglame adubu makhoi ani di masada kari su nungai taba leite haina khumlai hojik kaldu amuk ku manung aduda changkhre handakti magi thawai adu mana drug loba mafam aduda thorakle mana thorakpada drug addict chuba nupa amakha magi girlfriend du Marcus na manungda pusilaga ikai khumnaba manghan baduda upai leita mapanda ngaidun leibadu kailna urami ngaki matung Marcus na nupi aduga thoralaga makhoina pamiba pot haibadi drug adu pi kho haina jereta sinarame jere na mapanda thorakpatu kailgi thawaina inaduna lai aduga jere na lotuna thamliba drug ki mafam adu kailna khanghaure hoji amu kaildu magi thawai du matam loireduna magi hakchangda muhalai hoji amu plate na goldfish na siraga leibadu uduna makhoi ani su yengu harabada Sutton na goldfish ti matam pumada ayama sigan banyana khumlai aduga amu ma ku manung adu changkhre Sutton gi thawai du Julina leiriba boxing gym adu da lai mana Juli gi matung sum inarak tuna nupi mayam ama mapi thongdana iru jariba mafam adu phau yokselai atopa nupi sing leiribadu ma urude ma Juli gi matung chumtring inarak tuna Julina iru jaribadu yengduna leiri Julina hechapa mafam da queen inaduna koisang changlame adrogi Julina kalgi phone lakpadagi paikhatuna makhoi ani mathang unabagi wari saadu taabda Sutton gi thawai du sauna locker adu kinna thillubada locker adu lenglai madu ubada mahak matom tangak chei asina takpadi plate amati kalgi thawaina pochei paiba ngamdrabasu Sutton gi thawai di pochei paiba ngami haibasini hoji amu asomda music ki matam adu loiduna Sutton adu makeup thorai aduga karai ta chalui hangmada mahakna movie theater amada chalui haina machin thirame mathangi sinda plate tu ngasai record lokhiba music adu magi apartment da kan thejin meda karigumba khara khanglamme mathangi numita Juli ga kail ga coffee shop amada unarame kailna Juli gi credit card ki atonba selsing adu singdokhiba gi bill adu Juli da ulame adubu Juli di selsing adu mana kaida gi lawrubano khanbada mathwai nungairamde mana adumna hanjin sel du kaida gi no hangpadu da kailna sauna ai gi punsi gi akupa thabak sum loina hainaraga leigadaba natte harai tanja adra plate ki phone lakpada gi wari adu marak thatkhre plate na harai ku adu da khongliba music aduna ai khoi gi kokta direct oina changhanaba khulai ama darka tagani aduna ku dui manung da kari yauri haina yengba mathau tai aduga amana ai khoina ngaiha asibagi lambi da chatli bani isada kasumta akaiba leite khanbado yamna lale tasengna ai khoina ngaiha gyan mangli badu ai khoi ki brain na semi ku khara sihan bani nangna khulai do senaba khuding nangna sa se tapna hatok sari bani masi bhab taw plate tu pung tare ta lake haraga phone thangre kal na lai thorakpada Juli di leiramdre Juli na magi kar manakta changkhibadu uramme aduga mu lai thorakpada ngasai bill aduda Julina kail nang nasadu kanagumba amaki mateng darka tare haina irambadu kail na urami kail do mapanda parpap tholai aduga Julina kaisu hairamdana kar kanna thogibaduda sauna lauraga lehoi kail su masadu drug walakpadagi makhutto thaktang niklaga car gi sofa wa sumna hangba ngamlamde
magi car du panthaba tawdana thawraklaga mamangda Jared na lona thamkhiba drug sing adu mana lokthoklammi sigi matung Jared ka Marcus ka mafam duda lakpada drug adu leiramdabadagi makhoi ani marai chakri tawnaduna phunarami somda su Platt na thijinbadagi magi lukhamda machin tumba amana thenkhibagi mami ama leibadu khanglaklami tanja duda kanagumba ama maningda chakkhibagi mawong tawbaduda mana koyeng yengubada ngasai mamangda ukhiba akibagi masak oiba nupadu urami Platt kimanduna changlaklaga Kyle email tharami tanja duda akibagi sakpham adu mangda leblakpadagi mana kiduna kanna chenthorakpada stair dagi ontharakuna yaisinbadagi Platt adu mafam adura sirami somda su Kyle ga Sutton ga na Platt ngaiduna leibadu lakadaba matamdagi pung ama hena thengthare haiduna Sutton hairai makeup tuda Sutton gi manatondagi su I tarakpadu Kyle na uraktuna mangon hairami hojigamu Kyle do ku aduda changsinkhre aduga magi thawai do ngasai drug yonba kangbodugi gari manungda thorai Jared ka Marcus kana ngasai drug leiram dabaduda atopa poisonous oiba pot amana mahu sinnaba kan honabadu urame tanja dura ngasai Marcus na ikai khumnaba manghan khiba nupi dugi boyfriend du drug loba lai makhoina drug ki mahutta sentokhiba atopa posak tu oina drug saduna nupa aduda pirame Kyle gi thawaina nupa dugi matung inaraga drug tu sijanaganu hairabasu thawaina hairakpanina amatta taramde nupa du drug tu sijanarubadagi mayada kongol kadana manathondagi isu hatharei Kyle upai leitana amu gari manaktuda lakpaga gari gi number plate tu ubaga somda makeup thorei Kyle namu nupa dugi manak satpadadi ina sinthungna chenthaduna nupa du siraga leiramle Kyle na saubana mai hoduna nupa dugi I aduna ngasai mana ukhiba gari number du iramme somdana Sutton du Julie gi manakta laktuna Kyle na drug sijanabagi wadu su tamthoklame aduga mana Julie bu high school matamdagi nungsirakpani haina su phongthoklame aduga muksu mana Kyle ga punna leikhibadu Julie ga naksinaba yanabani haina su Julie gi masada phongthoklame aduga masigi matungda Sutton du wheelchair dagi hawalaktuna hojikti ma matomda chatpa ngamme haibasu ulai Sutton du Julie gi manakda angsilaktuna Julie gi chimbalda magi chimbalna thengi torokpadura Julie na mabu sauna intholami aduga Sutton bu kaduda ki thokhinaba hairame Sutton du kaduda ki thoroppaga ngasai Platt amadi Kyle na uba saktam aduga chap manaba ama mangda thorakpadu yelingaida gari amana thongge khitang walame somda su Kyle du masado hallucination maram oiraga jat uba horai magi maya du I thoklaga amatta yaudaba oina su urame aduga ngasai akibagi masak oiba nupa adu su mapanda leblaga leibadu mana urami adubu tasengbadi lebliba adudi police amani Kyle thoraktuna police aduga wari charame police aduna Platt na siribagi maramda khangbra mana tharaklamba email sida haribasi karino haina hanglamme email adu hairamliba waina Kyle aikhoina asibabu minam lubagi hojikti asibana aikhoibu question senare aduna yarabadi pot adu mangan khro haina tharaklambani adudagi police sing adu karigumba I paule khun phanglabadi pau pirau hairamnaga chatkhre mathangi senda Kyle na ku du manghan ge honaringai Sutton du changlai aduga ku adu manghan danaba mana hairai Sutton na wheelchair yaudana matomda leblaga leiram maduda Kyle supungak ngaklabani madugi mana khangne madudi ku adugi sakti gi matengna Sutton gi soinaiba makhong adu phabani haibasi Kyle na tawribatu lepu aduga ku adu manghan ba yaro haina Sutton na hairai Kyle na hoi hajinaraga singjang aduna ku adu yanthatke tawrokpada Sutton na Kyle bu phudharami aduragi Kyle du gyan mangduna takhre Sutton du ku manungda amuk changlaga magi thawai du Julie gi manakta amuk lai aduga Julie na thaknaba mahi aduda drug yansilame Sutton gi thawai na ka gi thongdu lonsinkhre aduga maphamdula leiriba pochai mayam du chaikhaiba horai Julie na mateng pangna ba kanna laurbasu kanamtana taramde mana thong adu hangnaba honaringai thang amana langlaktuna thong adu da yungi aduga mu mafam duda leiriba wheelchair du matomda lengakpaduda Julie na nang kanano haina koilau laurai maduda Julie gi laptop tu da Sutton haina wahai khara hanjin irai minute amagi matungda Julie du gyan mangduna takhre somda su amu Kyle du wakhal lai mana Sutton gi laptop adu yengnuba matamdadi Julie gi photo na pic thana yauduna leirame mana Julie da call tawge tawbadu phone du yadabdagi laptop ta video call tawrami Julie leijaba sakti sijanaduna call adu pairai Kyle na Sutton na magi mafamda khalliba aronba wakhalsing adu tamlamme aduga masi amada lolaga leinaba su hairami Julie na magi apartment dagi amta loktholu law ma yamna sonthare haina hairami adudagi Julie du amuk gyan mangkhre
Kaildu mamang da mana huran kiba store dagi huran kiba pistol tu lautholaga Sutton gi khongul liba horai adubu somda Sutton di magi thawai du hakchang da mu halaktuna haugatlaga ku aduna magi car maning da haplaga ku du gi manung da kyan mangduna lairiba Julie bu hapsillaga mafam amada thauduna chatkre Kail na Julie gi apartment yorokpadadi makhoi adu leiramdre mana Julie gi gym bag tu urakpadagi Sutton na mabu puribudu kadai duna haipa wakhanda laklamme somda Julie na wakhal lakpadadi gym sanafam aduda Sutton na mabu ponduna thambadu urai Sutton na Julie gi masadu thengna honarai tanja adura Kail gi khonjel tarakpadagi Sutton na panthaba tawduna ku manung aduda changlaga sodu mu hangre madudagi magi thawai du mapanda thorakli Sutton gi thawai na hojik Kail da attack tawba horai Kail na di Sutton bu ubanate Kail na ka amada changlakpaga Sutton na mapandagi thongadu lonsinkre aduga amuk Sutton gi thawai du Julie gi manak changduna candle ama tawraga Julie gi sergak mapada chuba horami maduda Julie du maishaduna khangba ngamdraduna kanna laurami Kail su lona changba yaba lambi kanna thiba laknari uchinna chinna Kail du changpham ama thengnarami mana lakpada mamangda ukhiba akiba sakhwam adu magi mangda thattuna leiramle hojikti Kail na ai nangbu kire hairaga nupa adu phawdokduna chatkre adudagi akiba sakpam oiba nupa adu su mangkhre Kail na mathaka khalakpada ku adu thengnarami somda su Sutton na Julie gi masada hainadaba mongda sokpa thengba haurakpa tanjani Kail na Sutton bu ku manung adudagi thangdorokpadadi Julie gi manakta leiramba Sutton gi thawai du mangkhre Kail na ku adu thaw haijillaga mai chuge honaringai Sutton du gyan laktuna makhera du munnari hojik makhoi ani kanna funari Kail du Sutton na namsinduna thamkhre tanja adura Kail na magi pistol aduna ku aduda kapada mai hauduna chakhre Sutton na chensintuna mai adu muthatnaba honai adubu Kail na amuk jangsilaktuna khamnaba honai Sutton na Kail du amuk thina phudarai Sutton na Kail bu mathaktagi langtharai adubu Kail na makhutna yanduna laikhre yaliba makhut aduda Sutton na makhongna netlaga suru nairakpada Kail du chaina khanglame tanja adura Sutton da Julie na nongmaina kaplai Sutton na nongmai kaplakliba maikai aduda yengtholingai tanja lauraga Kail du kakhalai Kail na Sutton bu phubada balance puba ngamhaudabaduda Sutton du makhada tarai Kail na makhutna yange tawbadu su nanghaudre mikup amagi tungda Sutton gi masadagi thawai thorai aduga ngasai makhoina tattana uba akibaki masa oiba nupa aduna Sutton gi thawai adu chenduna chatkre mathangi numita Kail do Julie ga car amada lai makoina lapaki lambida marcus amati jere tu police na phabdu su urei car do sum thoropana Kail na mamangda sengdokhiba yum aduda yorai mahangna Julie bu car mangda phamu hairamnaga bag ama paituna imung aduda changai mahangna bag aduda hablibadu ngasai mai sakhiba ku adugi lemauba machen makaini hauji Kail na bag adu ahal aduda ulaga hairai nangna haiba gumna posak ado aina hana manghallamnabadi phagadabane asi haraga Kail na nupi ahal adugi makhutta bag adu piru matamdadi makhutto phawdalaga makhada takhre masidagi khoina khangle madudi ngasai makai mi ni haina leiramliba nupi ahal adu mi oiramdre thawai amakak oiramle ahal aduna mo harai ai hojikti mafam asi thadoktuna chatpa yare Kail na magi mamitta hege uba akibagi sapham du kayang koina ukhigani haina ahal aduda hangmada ponsi chupa ugani haina khumlai ahal asigi thawai asina asuk kuiba matam asi yum asida leirakliba ku adu kanagumba amanda sinanaba ngairakpani haibasi ekhoina matang asidagi khangba ngamle ahal adu jokri da phamtharaga magi thawai du mangkhre Kail do yum adudagi thorai magi khonjenna background da harai asiba haiba sina aikhoibu matam pumbada senaduna asibagi mikup haiba do ngaiduna leiribane khenaba haiba bu asibana question senai haibasi aidi uba ngami aduga atopa mi singdi uba ngamde Kail ga Julie ga car da punna tongduna chatkhraga film asi matang asida loiselle